Khurumjari SKTV News Puying Biri Papum Namakpu Luchingbina Taram Nokchari Ahanbada Maruiba Pau Bosem Nalova High School Living Certificate Exam ki result Haidokre Mahiroi Lising Kuntraom Doiga Chatret Yankai Manga Pass Sauduna Pass Tobigi Changchada Marifutara Matoi Dasmik Ahum Tret Oikre Amasung Kanana Luchingduna Lingak Sem Gadaki Haiba Samam Nalingai Marakta Chief Minister Oining Bakra Yauri Haina MLA Rameswar na Fongdurakli Hauzik Pau Sandong na Pizari Handak Sahi Board of Secondary Education Manipur Bosem Nalova High School Living Certificate SSLC gi exam result Haidokre Punna Mahiroi Lising Kuntrahom Doiga Chatret Yankai Manga Pass Sauduna Pass Tobigi Changchada Marifutara Matoi Dasmik Ahum Taret Chatkre Chahi Asigi Oina Class 10 gi exam da Mahiroi Punna Lising Kuntra Taret ka supna Yankai Nithoina enroll tauke Masigi Manungda Mahiroi Lising Kuntra Taruka Chamapan Nifu Hundoina exam thake Nupa Mahiroi na Lising Taranipanga Chahum Marifutaret Aduga Nupi Mahiroi na Lising Taranipanga Chaunga Marifutara Humdoini Pass Saukiba Punba Mahiroi na Lising Kuntraum Doiga Chatret Yankai Manga Oiki Masida Nupa Mahiroi na Lising Tarataruka Chanipan Kunga Manga Pass Sauki Amadi Nupi Mahiroi na Lising Taramapanga Chamapan Kuntrani Thoi Pass Sauki Loina na Nupa gi Pass Saubagi Changchada Marifutara Mathoi Dasmik Manga Oiki Aduga Nupi na Chada Marifutara Mathoi Dasmik Animari Oiki Chahi asida Lengaki School lagi Mahiroi Lising Taruka Chamapan Taranipan exam Thaki Pass Saubagi Chang na Chada Marfini Thoi Dasmik Ohumani Oiki Adet School lagi Mahiroi Lising Amaga Chani ga Taret exam Thaki Masida Lising Amaga Chamaga Ahum Pass Saudu na Chada Marifutara Mathoi Dasmik Ahum Nipan Oiki Amoromda Lanaigi School Sing lagi Mahiroi Lising Kun ga Taret ka Chahum Kuntrani Thoi exam asida Saruk Yaki Aduga Mahiroi Lising Kun ga Manga ga Chatret Kuntra Mari Pass Sauduna Chada Marifutara Mari Dasmik Amamanga Oiki Manipur ki district Singi Manungda Kaksing district ki Mahiroi Chada Marifutara Nipan Dasmik Mari Nipan Pass Sauduna Makok Talake Ani Subada None district ki Mahiroi Chada Marifutara Taret Dasmik Taret Nipan Pass Sauki Ahum Subada Thawal district ki Mahiroi Chada Marifutara Taret Dasmik Ahum Pass Sauki Federal district na Chada Yankai Taruka Dasmik Taret Nipan Pass Sauduna Aroi Badale Manipurda President's Rule na lengakpa hayeng tha ahum chapsa na mapum faragani adomoy namak kanana luchingduna anoban lengak ama kayam yam thuna semlakadagi haibigi matangdadi ngasisu Manipur gi miyamda samamnaba madi atumaklairi Marak asida Manipurda anoban lengak ama semnana vohonavada Chief Minister Oining Mamadi Luchingmo Oiningba miyoy kaya yauri haina kairao AC gi MLA Laurembam Rameswar na fongdurakli Imphal gi hayeng fonga Khongbalda ngasi lagi thoram ama yawba lakpada paumi sing unaba mada MLA na hai Manipurda President's Rule lakraba matung tha ama anidi center na kari hairapaki haibadu yengduna lakibani haujikti tha ahum sujilakle haujik lairiba MLA masing asidagi kuki gi MLA tara chotkhrabasu logi matung ina ngasimak anoba lengak ama semba yawagi oithokpadi lairibani adomoinamak miyamgi luchingba singi marakta waikhogi mawongda khara yawba asi laibak thibani haina fongdoki Kuki MLA amadi kuki gi CSO kharaga handa Kangpopida center gi luchingba amaga wari sanakibagi matangda palladuna MLA Rameswar na haikibada haujik oiriba fibam asida maitai amadi kuki gi MLA singna lengak semba pamnaramgani haina khale kuki MLA singi maikaidagi anoba lengak ama sembada mateng panglabadi afaba mane Manipurda mausagi fibam langna na bohonabada nakalani gi marakta kathoknaba ama changi maroina tampakta lairiba MLA singna masa masagi oiba wakholon thadoknaraga lengak ama semlagadi miyamgi luchingbani haiduna lairiba ikhoibu miyamna fana sona hogani khali haike Ningsing mayabadi Manipurda President's Rule hek thamlakraba matong anoba lengak ama semnanabaga mari leinana BJP amadi masiga puna chatminaba yaba political party kharagi MLA kayana Kudik Piba Cherol Singh Center ki luchingba singna Pishenduna lakibani loinana numit kharani gi manungda anoba lengak ama semlagani haibagi thajaba adu Manipur gi miyamda piduna lakibani Manipur gi miyamna su chahi ani mapum fakhraba irang asi loisinanaba maikai kyadagi MLA singna ama toina punsinduna anoba lengak ama semduna thabak tawnunaba takshinduna lakibani Koi ahan bagi PR tha Manipur di khoji mayam dum yenge ko chetan ka hera ke do hojikti tha hum sujale koi di gamme se majority nam lai bine mi punna koi
rolling yo lem ji five le ma ma le gi da tu pon an ko ki tara kha do kha le mo ri ko kha ko la ga koi ni da machine so ni tan siam ya siam ya jan an ji ma tung da dum lo da pi le ga ko me jo ti le ka siam ya do koi le bo ti ma sai ko ji mai te ya ma ha ba khu ma ta ngai ba si min sa wo ni me am ba sa ka siam ba ji da bot mai te ku ki lo pam ne kha le ju ma tam ji de aduga yam tu no ko highway sa pe anam sati ha ya da normal silang hono bodo ani mo ka ka phono sang yan lo maro no koi ta bag lai ko ye mele sing je ai ai gi cha gi ba ko ja thadu no kan da le ba gi kala kan da yam kun sia ma di miam ko ji phana sona ga ne lo Founder of Modern Nursing Florence Nightingale gi mapok numit pungasi Malem gi Nursing Day haina pangthoknari RIMS Nurses Association asusenduna International Nurses Day gi thoram ngasi pangthoki Our Nurses Our Future Caring for Nurses Strengthen Economic Saibu wakalonda thoram adu RIMS ki Jubilee Hall da pangthokibani thoram adu da thoiba mitunglen oikiba RIMS ki Director Professor G Sunil Kumar Saramana nursing na lawriba thodang bu singthaki makna hai analaying gi lamda nursing na lawriba thodang asi mapal naide nursing the invest over haibasi ekhogi future gi damak invest obani haina so director asina phongdoki thoramadu da saruk yakiba RIMS ki Chief Nursing Officer in charge ningombam Imphal nasu nursing bu singtharaduna hai ngasi malem gi nursing gi numit oirabasu numit asigi damak pangthokliba thoram sing asi fauba nurse khudingmak na saruk yaba ngamde masimak nursing na loriba thodang sing kadai fauba maru oibagi habadu takli amaromda anaba madi anabagi imung manung singna penana ba yariba makai hotna ba yaba hotna gadabani hainasu Chief Nursing Officer asina phongduki Firsthand, how nurses go beyond duty where during the COVID-19 pandemic in rural outreach programs and in the wards and ICUs. Their care is not measured in procedures or not statistics alone. It is felt in the survival of a newborn, the relief of an elderly patient, a reassurance of a worried family, and that care has real tangible economic value. Investing in nursing is investing in the future. Studies across the world have shown that increasing the nursing workforce leads to better health outcomes. Today is our day. Even that we cannot enjoy because we cannot leave hospital. We cannot leave the bedside of the patients. I don't know how to express. Some of my juniors, though they want to come here, though they want to join here, even that they cannot. It's because of our professional cultural work culture in 24/7 or 24 hours in a day. Without a single moment also we cannot leave our work. And from today onwards, from the birthday celebration of 2004 of Florence Nightingale birthday, I wish to my junior staffs, let's hope for the best and let's do for the best and let's follow the ethics of nursing. Along with that, let's hope not to get any complaint from patient, from party, and from the public. Malem gi tai mafam singda pangthok nabagum Manipur da RIMS rota leiwa Imphal Hospital da International Nurses Day gi thoram pangthokre sangnai rava urologist Dr. Sinam Rajendra na luchingduna pangthokiba chamba thoram amada Florence Nightingale gi photo yauba Momento Singh Hospital asigi nursing na khudol tamduna makoina ana laying da riba thodang bu singthaki All Manipur Working Journalists Union gi nauna khalava thaupuba singbu Leihingol Youth Development Organization LYDO na taramna okhrei Leihingol Chingmeirong da leiba Children Home da ngarang pangthokiba thoramadu da Leihingol Kanmalup ki President Maimom Anil Maitai LYDO gi thaupuba sing lekai adugi ima ibel sing amadi amju gi thaupuba sing na sarugyaki LYDO gi advisor Malem Ningthauzana phongdokibada Englishing amaga chama panifu aduaidagi Leihingol khulasi matamadu khunai asina stigmatized tobiraba mioising leprosy na narba anaba sing amadi TB narba singi leifam oirake Imphal mayolagi chawrang na kilometer manga lapna leiriba mafam asida hairiba khunai na inthoktuna thamkhraba mioising gi leifam oiduna mafam adudagi hendokpa yadana thamke matam adudagi khundaduna leiriba mioisinga mafam aduda mausagi lanna piba afang mapolam singna tangjaduna hingnana ba pambai oirake Adubu wangkai esigi Ward Kungataruki Manung Chaliba Mafamasida Lengangna Capital Project Sananaba Inglisingani Tarahumdoidigi Kulasigi Mio Singbu Taktok Nana Honarakliva Sida Niom Chumna Tabak Paikat Piu Haina Fongdoke
Advisor Maimom Anilna Hojik Khul asida Mioi kaya lady haibasigi akupa survey toraga khulgi mioi singasi mafam chaba bibiraga lenga ki thabak paikhatpiu haike amjugi president asem baktana khul asida thingnariba awaba sing media gi kuthangda lengakna achumba thabak paikhatnana ba mating pangani haike Race Mirna Haigadaba, Ogadaba, Queen Horizarpa, Queen Room, Paring Mayama, 2005 Piggy, Zatrakliba, Queen Pulsiki, Togo Watukunama, Morwin Kinor, it is a big ray. Todona, Aina Makata, hiding a moon paper. Forensic Medicine Day Gamari Laina ngasi Regional Institute of Medical Sciences RIMS Imphal nasu thoram pangthokre RIMS Imphal gi Department of Forensic Medicine Toxicology na sinduna Banding Hall na pangthokiba thoram adu gamari laina na gender based violence ki matangda symposium amasu pangthoke ngasi gi thoram adu da sarugya kiba RIMS Imphal gi Medical Superintendent Professor N Sanjip na gender based violence kamari laina na Forensic Medicine team na lawriba thodangbo thagatpa phongdoke Magna Haikibada imung manung khanaba dauri gamari leinaba thodok amasung acid attack na chingba gender based violence kaya aikhogi kunaida lochinduna thamba yauriba si forensic expert amoina puthoktuna achumbadu miyamda khanganba mathau tai aikhoi pumnamakna chumbagi damak thabak tawduna victim moiraba singbu saugatsi haiki Gender-based violence is something which is very challenging, and as we learn in forensics, the tip of iceberg phenomenon still holds true here. That what we see is very less. What comes out in open is just the tip of an iceberg. The rest of it remains hidden. And for us, it is our job as a doctor, especially as forensic expert, to unearth this and let justice prevail. There are many sexual harassments, domestic violence, honor killings, traffickings, and these are mostly hidden and trauma is immense. And as many of us, whether we should be activists in this act. Cyber security, cyber law, combating cyber harassment haiba hiramda nongmagi oiba awareness program ama konung mamangda leiba Marazavuda Central College pangthokre MB College amadi Manipur State Legal Services Authority masalsa anina kusham naduna senkiba thoram aduda Lok Sabha gi MP Angomcha Bimol Akoizam masalsa gi Additional Member Secretary Benasori Maivam amadi MB College ki Principal Dr. Bavanandana Thoiba Mithunglen Singoina sarugyake Tharmadu Mari Laina MP Angomcha Bimol Akoizam na Fongdorakpada Mio Amada harassment pipa haipasi tongan Bamakhalgi harassment kaya Maram lay masigi manungda lamdam masira amana amada troll aduda harassment pibasisu amani hairatuna social media da taunariba kaya asina miyoiba magi privacy asi karino haina chamamnari asingma fibam amada lairiba lamdam asida mairoi singda asigumba cyber gi oiba awareness pangthokpa asi afaba khongthangni asigumba awareness asi tongan mafum kaya dasu sinba tangai fade haike Also, personally, I have experienced what does cyber harassment mean. Not because I'm a politician today, but way before that. I'll tell you a story. I was objecting to building this flyover in BT Road. When the idea came up, I started speaking out in public meetings and started writing articles against the BT Road flyover. And I said, this is not going to solve the traffic problem. You will have a dirty underbelly, and there will be congestion all around. This is not going to be a solution to the traffic problem, besides destroying the historical heritage site. And I was hounded by a lot of Manipuris. He said, this guy, what does he know in Delhi? This is a sign of development. This is going to solve the traffic problem and so on. You see what BT Road is today, whether it has solved the traffic problem in that space, what could have been done. And the first time I faced cyber harassment. Lai Haktaktagi Chanaduna Lakpa Thoramama Oiva Ibudo Moirang Tangjing Harau Saksel Tambagi Levaki Oiva Sepil Maton Mapangi Oiba Firal Kumsi Sehi Yoina Moirang AC MLA Tongam Santi Yauna Tangjing Seva Mandal Amasung Fam Naiba Famnaiki Doshangi Amaiba Maibi Yauna Pangtokre
Laison Tinson Galoinara Moirang Pansang Lekai Santi Mandapta Firal Adu Purakamatung Ibdo Tangzing Laikonunda Yuhatki Lepak Mara Tapa Ingna Chikna Pananaba Kunjau Leichau Nanaba Lepak Yoba Firal Asi Kum Kudingi Ibdo Tangzing Harau Saksel Tamba Matamdata Jahigi Oina Pangtok Tuna Lakpani Haina Fongdok Pagaloinana Thasigi Tarutagi Haukiva Ibudau Moirang Tangzing Harau Wasi Matang Thagi Nipan Fauba Pangtokani Ibudau Tangzing Harau Bamanungda Kanglai Chak Kuding Mang Saruk Yabiranaba Tangzing Seva Mandalgi Maikadi Appeal Taurakli. Maitei Kunaida Umanglai Haraubagi Thoram Mafam Kayada Pangtokpagi Manungchana Thawal District ki Khangabo Khulda Ikup Ningtho Haraubagi Thoramda Mau Sagamana Mongda Saruk Yariba Miosinda Top Topa Mahoma Pibangam Krei Mau Sagum Asa Athak Yon Badagi Hendoktuna Kangra Library Yamadi Book Club Khangabok Anina Kushamnaraga Lai Harau from Asigilam Pakta Books Cholama Hangdoktuna Miamda Ikoi Inat Lining Matangda Hena Kangingba Miosinda Marilina Blaric Sing Fangan Ki Masigi Matakta Khangabok Khul Asida Laiba Miosinda Laric Paningbagi Hainabima Fawn Nanabasu Ngamki Imphal District ki Manung Chana Yang Pali Chingambam Lekai Dalaiba Hari Plaza ki Ahanba Florida Tea Boutique Hobby Amasung Stationery Store Puna Yauba Market Mall ama ngasi hangdokhrei Market Mall adu hangdokladuna Hanagi Union Minister of State Dr. R. Kiranjana hai mi khudingmak lenga ki thabak tawbung ambanate masigi mota lanai hona jaduna entrepreneur ama oina mai pak na thabak tawduna senthok lambi lehananaba hona ba mathautai masina miyoi kiyabusu thabak bibangam gani thoram aduda thabak tagi potharaba IAS officer R. Kinimai yauna masak naiba miyoi kiyasu saruk yaki Yamunan di masa lupa semua mungkin kanani ada amana agangi dari sana poti dari tawa dari amana sagi sudah ada yang jadi boleh sudah kalau kita panggil sagi siapa yang plan tawa macam food dari tawa macam sudah yang begini kau iba sudah lakukan yang begini kau experience sama ini begini sudah masa kita tahu kerja betul nak kena ini kalau sudah tahu kita nggak boleh opportunity begini hari ini ada betul betul menjadi ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯤ ꯑꯩꯅ ꯊꯕꯛ ꯍꯥꯞꯄꯁꯨ ꯉꯝꯗꯦ ꯑꯗ ꯏꯇꯣꯟꯕꯁꯤ ꯃꯥꯁꯨ ꯇꯦꯛ ꯀꯝꯄ꯭ꯌꯨꯇꯔ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯗ ꯑꯗ ꯒꯦꯃꯤꯡꯁꯤ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯕ ꯑꯗ ꯒꯦꯃꯤꯡꯁꯤ ꯃꯅꯤꯄꯨꯔꯗ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯈꯜꯂꯤꯉꯩꯗ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯗ ꯁꯤꯒꯨꯝꯕꯁꯤ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯒꯦꯗ ꯐꯔꯦ ꯇ꯭ꯔꯥꯏꯌꯦꯜ ꯑꯣꯏꯅ ꯇꯧꯔꯁꯤ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛꯁꯨ ꯍꯥꯏꯕꯁꯨ ꯉꯝꯃꯣꯏ ꯑꯗꯨꯒ ꯄꯤꯕꯁꯨ ꯉꯝꯃꯣꯏ ꯃꯤꯁꯨ ꯑꯩꯅ ꯍꯥꯞꯄꯁꯨ ꯉꯝꯈꯤꯗꯦ ꯑꯩꯒꯤ ꯃꯇꯝꯗ ꯑꯗꯨꯅ ꯅꯣꯏ ꯅꯁꯥ ꯍꯤꯡꯅꯕ ꯇꯧꯔꯣ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯈꯤꯇꯪ ꯂꯩꯔꯤꯉꯩꯁꯤꯗꯩꯗ ꯃꯣꯏ ꯃꯁꯥꯅ ꯈꯟꯖꯔꯒ ꯃꯥ ꯏꯕꯦꯝꯃꯅ ꯍꯥꯟꯅ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯒꯤ ꯆꯥꯒꯤ ꯀꯔꯤꯒꯤꯁꯦ ꯕꯤꯖꯤꯅꯦꯁ ꯇꯧꯔꯛꯄꯖꯥꯠꯅꯤ ꯆꯥꯗ ꯃꯥꯒꯤ ꯏꯟꯒ꯭ꯔꯦꯗꯤꯌꯦꯟ ꯇꯣꯉꯥꯟꯕ ꯇ꯭ꯔꯦꯗ ꯁꯦꯀ꯭ꯔꯦꯁꯤ ꯑꯃ ꯇꯧꯔꯒ ꯂꯥꯛꯄ ꯑꯗꯨꯒ ꯄꯨꯜꯂꯒ ꯃꯕꯥꯅꯤ ꯇꯧꯖꯔꯣ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨ ꯃꯥ ꯑꯌꯥꯝꯕ ꯖꯄꯥꯟꯒꯤ ꯑꯗꯨꯒ ꯆꯥꯏꯅꯥꯒꯤ ꯑꯗꯨꯒ ꯁꯤꯡꯒꯥꯄꯨꯔꯒꯤ ꯀꯔꯤꯒꯤ ꯃꯌꯥꯝ ꯀꯝꯄꯅꯤ ꯃꯌꯥꯝꯁꯦ ꯃꯥ ꯇꯥꯏꯠ ꯑꯞ ꯇꯧꯕꯅꯤ ꯑꯗꯨ ꯄꯣꯠꯁꯨ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇꯅꯦ ꯑꯌꯥꯝꯕ ꯂꯥꯛꯏꯁꯤ Wangkai Angom Laikai da Leiba Wall United Youth Club ki nauna saba office ma Wangkai SC MLA Thangzam Arun Kumar na haunabi matung ina sangga krei Club sangga badu gamari lainana MLA Thangzam Arun Kumar na haikibada Manipur di Laikai ama leiravadi Laikai adugi club amadi maira sangam mathamba haiba asi lamdam asi yoina tangai fadaba mani Leibag amagi isu ma lakpa matamda Manipur yoina Laikai ki club amadi maira paibina chawba thodang lauduna lakli lamdam asa leiriba club amadi maira sang ayamba sel gi awaba leibanara natraga karinano ama oiraga Mapum fana chalai bangam da bayauri adubu angom lekai da leiriba World Club asigi oina di lekai asigi miyam tanaduna amata oina thabak tawminaba uba fangli lekai asigi chawkhanana ba magi oiba wakhalon puthoknaduna khanana inaba madi lebaki isu ma lakpa matamda mayoknaduna achoba thodang lauduna lakpa uri Makatana Asia sigi atopa mafam kaya dasu chawka thorang kaya paikhanana ba hotnari adubu irang asina maram oiraga chawka thorangda matam khara tindaba maramna popular government ama leiraklaba matamda mapum fana Asia sigi chawka thorangda mai onsinana ba hotnagani haiba wafam MLA na phongduki club ama leiba kanda yam tangai padana office ama leibisi yam maru oibra ina khanjara kanda
ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯀ꯭ꯂꯕꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯇꯥꯟꯅꯖꯔꯀꯥꯟꯗ ꯍꯧꯖꯤꯛ ꯕꯤꯜꯗꯤꯡꯁꯨ ꯀꯟꯁꯇ꯭ꯔꯛꯁꯟꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯁꯤꯗ ꯑꯣꯐꯤꯁ ꯑꯃ ꯐꯖꯅ ꯍꯥꯡꯗꯣꯛꯑꯒ ꯃꯌꯥꯝ ꯑꯣꯐꯤꯁꯀꯤ ꯑꯣꯐꯤꯁ ꯕꯦꯌꯔꯁꯤꯡ ꯀꯔꯤꯒꯨꯝꯕ ꯏꯁꯨ ꯑꯃꯗ ꯋꯥ ꯈꯟꯅꯕ ꯀꯥꯟꯗ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯒ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯗꯣꯀꯨꯃꯦꯟꯁꯕꯨ ꯊꯝꯃꯁꯨ ꯑꯇꯩ ꯑꯇꯩ ꯊꯕꯛ ꯊꯧꯔꯝꯕꯨ ꯇꯧꯔꯕꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯕ ꯑꯩꯅ ꯀ꯭ꯂꯕꯀꯤ ꯑꯗꯨꯒꯨꯝꯕ ꯑꯣꯐꯤꯁ ꯑꯃ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯃꯁꯤꯒꯤ ꯀ꯭ꯂꯕꯁꯤ ꯑꯩꯈꯣꯏ ꯁꯦꯝꯒꯠꯆꯕꯅꯤ हिरम खुदिंगदा माई पाकनबा अखोई अमना अमगा पुनसिनदुना सौगतमिनबा मथौ ताई हाइना हानिगी वर्क्स मिनिस्टर लोइना बिष्णुपुर एसी की एमएलए गोविंदास कोंथौजमना फोंदोखरे एसी की मनुंग चना लेरिबा निंगथौकोंग वार्ड नंबर 13 दगी डॉक्टर हैशनाम नुंगसीबाबू सिंगदा मणिपुर Kanchipur University na Study of Environmental Dosimetry at Different Places in Manipur haiba thesis ta Doctor of Philosophy in Physics pirak padangasi apun balup ningthokong amadi D Kekas Foundation DCF ningthokong na sinduna taram na opagi thoram Ivudau Ognarel Temple ningthokong na pangthokray thoram aduda sarug yakiba MLA Govindas Konthozam na fongdokhibada ningthokong asi Dr. Jus amadi Laik Laishu haibi nupi kya puthokliba khullamani makata na hiram kudingda masak naiba mioising puthokna na bahona minasi masigidamak अखोई मसल अमगा अमगा पुनसिनदुना सौगत मिनब चंगी हाइके अखोई अमग खक्ता ओइना अखोई लेरबा अखोइना अखोई के मी सि खागत ना होता अखोइना अखोई के मी सिंसी इनखर खर को इनखर बिरबा सोइदना आयोबा अखोई वाहा बनी अखोई रेकॉर्ड सी अहलन सिंना रेकॉर्ड थंबे जाय बे बन लेदा अखोई डॉक्टर दो ओइरो अरे अखोई उकिल दो ओइरो अदि रुपी लाइ है दो ओइरो अखोई लेइ ने रेकॉर्ड अदर रेकॉर्ड थंबा अदुबा अखोई लाइ सोइबा नहार कयामा अखोई सोइना थोलकनी अखोइना फिजिकल इनकबिदा Progressive Writers Association Manipur na sinduna Soraisam Ibohol na iba Yelho Maitei Puari Ariba Asupay na mingthonba Lairik amang asi Manipur Press Club ki Lokta Hall da Fongkrey Tharmadoga mari laina na Lairik asigi aiba Soraisam Ibohol na Fongdorakpada Hanigi Chief Minister Nongtumam Birena Miyam Tinba Mifam Kayada Maitei Puari Lairapadi Fongna na Haikiba Adugi Matung ina Fongbani Haiki लाइक से फोन अब होना रखता है यम कोई न सेलेक्ट और बनी जो मसी की पंबु मरम दी मणिपुर का मेटे का कुकी का लान ने हाइदना में हाइने रिगा मसी मरक्स याना सब क्राइसिस में लागो सिदा बिटिंग मफम खुदिंग होता इवन मरोय न चीफ मिनिस्टर मा सामंग ना मेटे की पुआरी आइबा तुम फुबी रो कना कना तेन अंदर तना खरसांग ना फुबी हाइदन मीटिंग मफम खरद हाइगरे को अदुना आइने मसी सुम खनबदा मेटे पुआरी आरि से फुमसी पुआरी हाइ तारगदी याम अरि भादिया हान हान बा मेटे जाति से छोरपदगी ना होजि नोंदारायन पाखंग बगी मतम सिवावनी को कुकी सिंग सु मखोइना लमसिगो ने येलो मिनि ना हाइबा लाइक कयाम हाइरेन येलो मिन मोहन ओइबरा ओइदबरा हाइबनि सिंग से मसिसु अनोबा जि लाइक फोंग को सिन मामांग द क्वेश्चन कर हंजे मसि खुमंग ngамगदरा खुमंग ngамदि येलो मि जो अदि खुमदरगदि हाइबि नो China Tianjana, Mitai Kuki, Laram Mekoi, Yellow Miti Pua, Sipoto, Ijamaniko, Masi Hazana studied a wheel, Jing Puya, and 11 Puya, a secret Kakinaniko. Paugi Maraktana Temba Bregamatang Lominasi. Admission open for 2025-26 session at National Institute of Electronics and Information Technology, Nelit Imphal, Akampat. University courses, MTech CSE in AI, MCA, MSc IT, MSc Bioinformatics, BCA, BSc Computer Science, PGDCA, O-Level IT and CHMT, Diploma in Computer Science and Engineering, DCSE, Diploma in Electronics and Communication Engineering, DECE. Free course fee for SC/ST students. Last date to apply is 20 May 2025. For further details, please contact 8132062261. Register now. Caesar Hospitals na keyhole surgery pangthorakpa chahi kungamapan mapung pharakpa kumonga mari leinana me tha manungda keyhole surgery da 10% mari leinaba investigation singda 15% amasung general ward bed charges da 20% discount phangbigani akupa marol pizariba mobile number natraga Caesar Hospitals tagi phangbigani Breaking matungda mayam taram nokchari makhataba pau pizari Dana Manjuri University DMU ki makhada laiba DM College of Science ki Botany Department asinduna University asiya hanboina International Day for Plant Health ki thoram pangthokrai thoram aduda DM College of Science ki Principal Professor KSS Birwal
Department of Environmental Science की HOD Professor Koizam K. Manivusan amadi Department of Botany की Associate Professor Dr. T.A. Sovitana saruk yaki. International for Plant Health haiba thimsigi magi observation hekhoi di botany department na pangthok sabane hai river thimsi pangthoi bagi maram se masida vesal je plant health haiba sida akoina mioi bana pambi singbu masa ma u phana thamba adagi makhoi singbu ngakpi senbi ba asigumba da ves tawbane ado mioi ba singsina asuk yamna kana ba loriba plant singse makhoi kadi tawrige makhoi gi living standard sida plant singsibu singwali bra moisina disease pa ibra makhoi gi mahai marong sumna paribra aduga disease myamna tawraga mogi product se kari leirigi habase akoi miyoibana amata bu ningsingna bas engam ngamna de adubo ngasidi hairiba awareness program se akoi miyoibana khoisu khango haiduna officer kangbuna loin pira abani maramdi plan sing sibu akoina phajana ningthina ngak se lawdaba tarabadi nongma akoi chi chinjak watpagi adagi hingba ngamdaba adagi chinjak leitabagi asuki mati achoba lanjaw amala ani Imphal Eastki Yaripok Yambemdagi Deepak Jinga Khamna Laikidabada Manipur Pradesh Congress Committee MPCC amadi BJP Manipur Pradesh ki Maikaidagi Awaba amadi Nungaitaba Fongdurakli Deepak Jinga Khamtha sigi tarada India gi Jammu RS Pura sector da mathau tawduna leiringaida Pakistan romdagi kaplakpa nungmai maru na panbadagi laikanaram laba matung ngarang laikidabani Mak ase India gi VSA personnel Nipan sakpagi manungda ama oikibani Makna laikidabada Congress Party ki Maikaidagi MPCC ki President Kaisham Mega Chandra Thamoi Sokna Nungaitaba Fongdurakpa Loinana Magna Laipakasi ki Damak Loramba Mathona Dubo Chauthok Saba Fongdurakle Nakalamaromda Magna Laikidabada BJP Manipur Pradesh ki Maikaidagi su President A Sardana Awaba amadi Nungaitaba Fongdurakle India amadi Pakistan lipakani gi Directors General of Military Operation DGMOs ki marakta ngasi numit yung mapung tarani thoi tabada wari makhatana sanana batawramba ado matam khara chontharaga ngasi numidang wairam gi pung manga tabada nakalani gi DGMO singna wari chanaragani hari Panbayavadi Hokiba Tangtara da Pakistan gi DGMO na India gi DGMO Lieutenant General Rajiv Kaida phone toroktuna Makalamata khut thokna ba lepna ba hairakpagi matungina numit adumaki pung manga tabadagi khut thokna ba lepna ba yana khibani adumoina mak pung kharagi matungda Pakistan gi maikaidagi ceasefire thugaiduna ngamkhaida nongmai yauna drone kaya paishila khibani nakal amaromda ngasi Navy amadi Air Force ki yauna Director Generals of Military Operation DGMOs ki officer singna New Delhi da pawgi mifama ma pangthokre Leipakani na ceasefire chatnavada yanakraba matung ahanboi na pangthokpa press conference aduda India gi Air Marshal A.K. Varti na haikibada India gi pandamdi terrorist amadi makhoi gi infrastructure sing thugaiduna manghan takhanbani aduga Pakistan na masigi onabada ngak senduna thambani haike ngasi numidang wairam pung manga da India amadi Pakistan lepaki DGMO singi marakta wari sanadringai mangoina na Prime Minister Narendra Modi na chair lauduna awangba thaki mifama New Delhi da pangthokre ngasi gi mifama da Union Defence Minister Rajnath Singh External Affairs Minister S Jaisankar NSA Ajit Doval Chief of Defence Staff General Anil Chauhan yauna Army Navy amadi Air Force ki Chief ahum na saruk yake Manipur State Badminton Association की sanction makada Kwakital Thiam Lekai Badminton Association asilaga thasi ki kunga ki kunga manga fawa association asigi badminton hall da ahanba state level masters veteran badminton tournament lisingani kun manga hauragani Kwakital Thiam Lekai Badminton Association की secretary loinana tournament committee की su convener oiriba oinam nimai chana kurik piduna thadorokpa cherolamagi matungina tournament asigi entry form thajinbagi aroiba matam May 13 ki numidang wairam pung 3 faw oigani event category samadi 8 is eligibility na singles amadi doubles aduga chahi na kuntra manga mathaktagina humfu mathak faw oigani hena akupa marol ki damak convener dagi khanglaba yagani hari Kadajit Youth Welfare Association KYWAC na senduna April gi tang manga dagi hauduna Wavagai Kadajit ta leiba KYWAC ground da chatharakiba KYWAC Trophy 5-man night football tournament ki KYWAC Wavagai na winner oikre ngarang sanakiba final match ta KYWAC Wavagai amadi Tangkham Laipuba FC pangaina sanakiba da match ki apiba matam loiba fawada panjal chanabangam dabati ki penalty kaunaba KYWAC Wavagaina Tangkham Laipuba FC
Pangaibu Panjal Ahum Anida, Maithiba Piraduna tournament asigi mapu oikibani. Winner oikraba KYWACA da trophy ga loinana sel gi mana lupa lakh ama runners of team dana trophy ga loinana sel gi mana lupa lising humpu piduna pukning thawatki. Tournament asida Nambol FC na West Discipline Team WALYDA na top scorer KYWAC Team A gi thoibuna West player gi mana fangki. North East ki tongan team nipana saruk yaduna Assam ki Guwahati da laiva cricket ground anida chathagadaba North East Rising Cup under 15 girls cricket tournament lising ani kun manga da Manipur dagi sanaroi tara manga na saruk yarugani. Manipur ki team aduda supporting staff manga su yauri. Assam Cricket Association ACA ki meeting makhada Guwahati da tha asi ki tara humdoi dagi kun fawba pangthokataba cricket tournament asi ki hayeng ahoba numita North Guwahati ki ACA Cricket Stadium Fulungda Manipur ga Assam ga lamba taunagani. Manipur cricket team aduga team captain na Laishram Bigyavati amadi vice captain na Vivian Laishram ni supporting staff manga aduna Samukcham Robert Chan na team manager Rajib Sarungbam na team coach Joita Frailatpam na assistant coach Ahanthem Merina na physiotherapist amasung Wahingbam Kunjavihari na trainer oina luchingni. Group ani thok na khaidoktuna chathagadaba North East Rising Cup asida Group A da Assam, Arunachal Pradesh, Manipur amadi Nagaland leiri aduga Group B dana Tripura, Sikkim, Meghalaya amadi Mizoram ga punna taminari. Manipur ki Sagnairaba martial arts ki Ojasi Ace Prem Chandra Longzam Mangal Sanamadi B Achauba Sarma Ahumbo International Sports Kickboxing Association ISKA India ki State Director Hablakpada Manipur Mixed Martial Arts Association ki Maikai digi thagat pafongdurakle. International Sports Kickboxing Association USA da affiliation toriva International Sports Kickboxing India ki Director Mrityunjoy Roina Manipur ki martial arts ki Oza Chabungbam Prem Chandra Longzam Mangal Sana amadi Pasaspati Mayum Achauba Sarma Ahumbu Mathangsina State Combat Sport and Martial Arts Director for Manipur, State Combat Taekwondo Director for Manipur amadi State K1 Director for Manipur gi fam punanaba certificate singkhusinara kibani haina Manipur Mixed Martial Arts Association MMMAA gi Publicity and Propaganda Secretary Kaisham Joy Prakash na thadrokpa cherolamana hairi. Ngasi state asda oikiba ingasa gi paw mu pizari. ICER Regional Center Lamphel Pata ki phangba report ki matung ina ngasi state asda khwaidagi sabi ki chang Celsius degree 19.5 aduga khwaidagi ingmagi chang na Celsius degree 19.3 oiki. Nungsita yawbai sing manal gi chang na ayukta chada 34 amasung numidang wairamdana chada 73 oiki aduga nong chubagi chang na millimeter 0.3 oiki. Aroibada Maroiba Pausing Amukana Pizari. Boston Nalova High School Living Certificate Exam ki result haidokre Mahiroi lising kuntra omdoiga chatri angkai manga pass tauduna pass taubi chang chada marifutara mathoi 10.3 oikre. Amasung Kanana luchingduna lengak sem gadagi haina chamam naringi marakta Chief Minister oining bakhara yauri haina MLA Rameswar na phongdurakle. Matangasta bulletin asiloshin jare Manipur miyang ki punsida khwaidagi hena maruiba state asigi lepak asigi amadi malemgi ipausing kidamak SKTV News bu meeting taduna lebiu. Kurumjare.